ꯃꯌꯥꯝ ꯐ꯭ꯔꯣꯖꯟꯗ ꯊꯝꯕ ꯌꯥꯔꯤꯁꯦ ꯌꯣꯡꯆꯥꯛ ꯈꯛꯇꯪ ꯅꯠꯇꯦꯀꯣ. ꯐ꯭ꯔꯣꯖꯟꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯅꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ ꯌꯦꯡꯕꯤꯌꯣ. ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯏꯀꯣ ꯃꯍꯥꯎꯁꯦ. ꯃꯄꯥꯟꯂꯣꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯨꯝꯕꯨ ꯃꯤꯁ ꯇꯧꯕꯤꯔꯛꯂꯕ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯂꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯔꯤꯖꯇ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯅꯦ. ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯆꯥꯕꯤꯌꯨ ꯃꯌꯥꯝ. ꯃꯌꯥꯝ ꯐ꯭ꯔꯣꯖꯟꯗ ꯊꯝꯕ ꯌꯥꯔꯤꯁꯦ ꯌꯣꯡꯆꯥꯛ ꯈꯛꯇꯪ ꯅꯠꯇꯦꯀꯣ. ꯌꯣꯡꯆꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯦ. ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ, ꯍꯛꯆꯥꯡꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯦꯔꯨꯛ ꯀꯣ, ꯄꯦꯔꯨꯛꯁꯨ ꯊꯝꯕ ꯌꯥꯏ. ꯑꯗꯣ ꯎꯠꯆꯔꯛꯀꯦꯀꯣ. ꯉꯁꯤꯁꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨꯁꯤ ꯆꯥꯅꯤꯡꯕ. ꯑꯗꯣ ꯀꯩꯊꯦꯜꯁꯨ ꯑꯝꯇ ꯍꯥꯡꯗꯕ ꯕꯟ ꯃꯇꯝꯒ ꯑꯣꯏꯕ, ꯀꯔꯐ꯭ꯌꯨ ꯀꯩꯀꯥ ꯏꯔꯥꯡꯁꯨ ꯀꯟꯕꯅꯤꯅꯀꯣ ꯍꯥꯏꯖ ꯇꯥꯔꯦ. ꯑꯗꯣ ꯄꯦꯔꯨꯛ ꯀꯥꯡꯁꯨꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯑꯩ ꯂꯧꯊꯣꯛꯆꯔꯒꯦꯀꯣ. ꯁꯤ ꯑꯣꯏꯗꯣꯏꯅꯦ. ꯁꯤ ꯂꯩꯔꯦꯀꯣ. ꯑꯩꯅ ꯃꯃꯥꯡꯗ ꯏꯅꯦ ꯑꯃꯈꯛꯅꯅꯦ ꯀꯩꯊꯦꯜꯗ ꯃꯌꯥꯝ ꯌꯣꯜꯂꯝꯕ. ꯑꯗꯨ ꯃꯥꯅꯅꯦ ꯏꯕꯦꯝꯃ ꯂꯧꯕꯤꯈꯣ ꯆꯠꯂꯒꯦꯅ ꯄꯤꯁꯜꯂꯛꯑꯦꯕꯀꯣ ꯑꯩꯉꯣꯟꯗ. ꯑꯗꯨꯗ ꯂꯧꯕꯤꯈꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯣꯏꯗ ꯂꯧꯔꯛꯑꯦ. ꯑꯗꯨꯗꯨꯒ ꯆꯥꯕ ꯌꯥꯕ ꯐꯅꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯕꯅꯦꯕ. ꯑꯗꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯖꯅ ꯈꯔ ꯊꯝꯖꯤꯜꯂꯒꯦ, ꯁꯨꯝ ꯃꯥꯡꯈꯤꯗꯣꯏ ꯁꯔꯨꯛꯑꯅ. ꯑꯩꯈꯣꯏꯗꯤ ꯏꯪꯈꯣꯜꯁꯨ ꯂꯩꯅꯕ ꯅꯠꯅꯗꯕ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯄꯤꯛꯅꯕꯅꯤꯅ. ꯑꯗꯒꯤ ꯊꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯁꯤꯁꯦ ꯍꯦꯛꯇ ꯁꯤꯒꯤꯗ ꯄꯦꯔꯨꯛꯀꯤꯗꯃꯛꯇ ꯕꯖꯥꯔꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯊꯤꯕ ꯇꯟꯖꯥ ꯆꯥꯗꯕ ꯍꯥꯏꯕꯁꯨ ꯂꯩꯗꯅꯀꯣ. ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯎꯕ, ꯃꯩꯇꯩꯗꯪ ꯍꯥꯏꯔꯣꯏꯒꯦ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯄꯦꯔꯨꯛꯁꯦꯕ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ. ꯁꯤꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ. ꯑꯗꯣ ꯉꯁꯤꯁꯦ ꯁꯤ ꯀꯥꯡꯁꯨ ꯇꯧꯖꯔꯒꯦꯀꯣ ꯃꯌꯥꯝ. ꯑꯗꯣ ꯃꯁꯛ ꯁꯦꯝꯇ ꯌꯦꯡꯕꯤꯌꯨ. ꯄꯦꯔꯨꯛ ꯃꯅꯝ ꯋꯥꯒ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯣꯛꯄꯗ. ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯑꯩ ꯐꯨꯠꯆꯔꯒꯦ. ꯃꯪꯒꯟꯁꯦ ꯁꯨꯃꯥꯏꯅ ꯉꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏꯀꯣ. ꯐꯨꯠꯄꯗꯨꯗꯤ ꯍꯥꯎꯕ ꯋꯥꯠꯂꯦ ꯑꯩꯒꯤ ꯑꯣꯏꯅ. ꯁꯤ ꯐꯨꯠꯄ ꯂꯣꯏꯖꯔꯦ. ꯐꯨꯠꯈ꯭ꯔꯀꯥꯟꯗ ꯈꯤꯇꯪ ꯉꯥꯏꯈ꯭ꯔꯦꯀꯣ. ꯄꯦꯔꯨꯛꯀꯤ ꯍꯧꯅꯕꯤꯅꯤ. ꯁꯥꯒꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯖꯟꯗ ꯊꯝꯃꯣꯏ ꯀꯥꯏꯅꯒ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯝꯗꯧ ꯃꯥꯟꯗ꯭ꯔꯥ? ꯑꯗꯣ ꯁꯣꯏꯕꯒꯤ ꯃꯈꯣꯟꯁꯤꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯃꯌꯥꯝ. ꯊꯠꯂꯨꯅꯤ, ꯄꯠ ꯂꯥꯎꯏ. ꯊꯠꯂꯛꯀꯦ. ꯄꯠ ꯂꯥꯎꯏ. ꯄꯦꯔꯨꯛ ꯃꯍꯤ ꯊꯛꯂꯛꯑꯣ. ꯃꯥꯏ ꯈ꯭ꯋꯥꯏ ꯍꯩꯅꯗꯕꯤꯅꯤ ꯄꯦꯔꯨꯛ ꯃꯍꯤ ꯊꯛꯑꯣꯁꯦ. ꯈꯖꯤꯡ ꯈꯔ ꯍꯥꯞꯆꯒꯦꯀꯣ ꯃꯌꯥꯝ, ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯅꯕ. ꯇꯋꯥꯗ ꯀꯕꯛ ꯀꯕꯛ ꯁꯥꯍꯜꯂꯅꯤ. ꯑꯗꯨꯗꯨꯒ ꯈꯣꯟꯗ ꯁꯨꯒꯥꯏꯔꯒ ꯆꯥꯏꯖꯒꯦ. ꯁꯤꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦꯀꯣ. ꯄꯦꯔꯨꯛ ꯁꯣꯏꯔꯒ ꯊꯝꯖꯔꯦ. ꯉꯥꯔꯤ ꯑꯉꯥꯟꯕ, ꯃꯣꯔꯣꯛꯁꯤꯅ ꯅꯍꯥꯟ ꯂꯤꯌꯥꯡꯃꯩ ꯃꯥꯔꯀꯦꯠꯀꯤꯗꯨꯅꯦ. ꯑꯗꯨꯒ ꯐꯗꯤꯒꯣꯝ, ꯇꯣꯅꯤꯡꯈꯣꯛ, ꯇꯤꯜꯍꯧ, ꯈꯖꯤꯡ ꯑꯁꯨꯕꯗꯣ ꯍꯧꯖꯤꯛꯀꯤꯗꯣ, ꯌꯣꯡꯆꯥꯛ ꯈꯤꯇꯪ ꯑꯃ ꯁꯣꯏꯔꯒ ꯂꯩꯖꯔꯦ. ꯑꯗꯒꯤ ꯃꯪꯒꯟ ꯁꯨꯔꯒ ꯊꯝꯖꯔꯦꯀꯣ. ꯑꯩ ꯇꯣꯠꯆꯔꯛꯑꯒꯦ ꯃꯌꯥꯝ. ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯃꯔꯤꯗꯤ ꯉꯥꯟꯖꯕꯅꯦꯕꯀꯣ. ꯄꯤꯛꯇꯤ ꯌꯥꯝ ꯄꯤꯛꯄꯅꯦ. ꯑꯗꯣ ꯑꯍꯨꯝ ꯑꯃ ꯈꯥꯛꯆꯔꯦ ꯍꯣꯔꯦꯟ ꯁꯥꯗ꯭ꯔꯀꯥꯟꯗ ꯍꯥꯞꯆꯅꯕꯀꯣ. ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯃꯁꯦ ꯇꯧꯔꯒꯦ. ꯉꯥꯔꯤꯁꯨ ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯗꯤꯅꯦ ꯈꯔ ꯌꯥꯝꯅ ꯉꯥꯟꯕꯅꯦꯕ. ꯀꯣꯟꯅꯗ꯭ꯔꯗꯤ ꯍꯥꯎꯇꯦꯗꯅ. ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯣꯏꯕꯁꯤꯗꯤ ꯎꯁꯣꯏ ꯀꯥꯡꯁꯨ, ꯄꯦꯔꯨꯛ ꯀꯥꯡꯁꯨ, ꯀꯥꯡꯁꯨꯒꯤ ꯊꯕꯛ ꯍꯥꯏꯇꯥꯔꯦ. ꯄꯥꯛꯅꯝꯒꯨꯝꯕ ꯃꯣꯏꯁꯤꯗꯤ ꯉꯥꯔꯤ ꯅꯝꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯤꯅ. ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯊꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯁꯨꯀꯣ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯀꯣ. ꯅꯍꯥꯟꯒꯩ ꯑꯩꯅ ꯑꯗꯨꯝ ꯑꯇꯩ ꯌꯣꯡꯆꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯀꯩꯀꯥ ꯁꯦꯝꯃꯒ ꯊꯥꯒꯠꯆꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯥꯏ ꯁꯦꯝꯕ ꯌꯥꯏꯀꯣ. ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯤꯒ ꯄꯦꯔꯨꯛꯁꯤꯒ ꯍꯥꯟꯅ ꯑꯗꯨم ꯇꯣꯠꯄꯤꯌꯦ. ꯑꯩꯗꯤ ꯇꯣꯠꯆꯩ ꯍꯥꯏꯒꯦ ꯇꯧꯅꯤ. ꯃꯔꯝꯗꯤ ꯁꯤꯁꯦ ꯈꯥꯕꯒꯤ ꯁꯔꯨꯛꯇꯣ, ꯑꯗꯒꯤ ꯃꯥꯒꯤ ꯀꯥꯔꯛꯁꯤꯗ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯆꯪꯉꯒ ꯃꯍꯥꯎꯁꯨ ꯂꯩꯅꯕ ꯑꯗꯨꯅꯤꯗ. ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯪꯒꯟꯁꯤꯅ ꯂꯥꯁꯇ ꯆꯥꯏꯕꯤꯕ. ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯁꯥꯔꯝꯗ꯭ꯔꯒꯅ ꯀꯣꯟꯅ ꯍꯥꯞꯄꯒꯦ. ꯑꯗꯣ ꯉꯥꯔꯤꯁꯨ ꯅꯝꯗꯧꯗꯤ ꯃꯥꯜꯂꯦ, ꯌꯦꯡꯉꯒꯦ. ꯍꯥꯏꯗꯤ ꯉꯥꯟꯖꯜꯍꯧꯔꯒ ꯊꯝꯍꯧꯕꯁꯤꯅꯗꯤ ꯐꯔꯦꯗꯅꯀꯣ. ꯑꯗꯣ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ. ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯁꯦꯝꯕꯅꯦ. ꯁꯤꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯝꯖꯈꯤꯕꯗꯣ ꯐꯖꯅ ꯃꯟꯊꯣꯛꯑꯦ. ꯑꯗꯨꯗꯨꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ. ꯆꯥꯝꯊꯣꯛ ꯂꯣꯏꯔꯀꯥꯟꯗ ꯃꯆꯨꯝꯗꯣ ꯈꯛꯍꯟꯖꯔꯒ ꯏꯁꯤꯡꯒꯤ ꯃꯅꯤꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯃꯆꯨꯝꯗꯣ ꯃꯄꯥꯟꯗ ꯊꯝꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯖꯩꯗꯨꯅꯤꯀꯣ. ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯖꯒꯥ ꯑꯃꯗ, ꯎꯔꯨꯝ ꯑꯃꯗ ꯍꯥꯏꯇꯥꯔꯦ,
ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯀꯪꯈ꯭ꯔ ꯃꯇꯨꯡꯗꯨꯗꯩꯗꯨꯗ ꯏꯁꯤꯡ ꯄꯥꯏꯕꯗ ꯆꯣꯠꯇ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗꯨꯗꯀꯣ ꯇꯣꯠꯁꯟꯕꯤꯕ ꯁꯣꯏꯔꯦ ꯍꯥꯞꯆꯟꯕꯤꯕ ꯇꯣꯠꯂꯤꯉꯩꯁꯤꯗ ꯄꯟꯕꯁꯤꯗ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯪꯒꯟꯁꯦ ꯁꯤꯃꯨꯛ ꯇꯣꯠꯄꯤꯔꯅꯤ ꯃꯪꯒꯟꯁꯦ ꯐꯨꯠꯂꯒꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯀꯪꯅ ꯇꯧꯕꯁꯤꯅ ꯍꯥꯎꯋꯦꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯌꯣꯡꯆꯥꯛꯀꯁꯦ ꯅꯍꯥꯟꯒꯤ ꯔꯣꯡ ꯇꯟꯗꯨꯅꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯌꯣꯡꯆꯥꯛ ꯌꯥꯝ ꯆꯥꯃꯜꯂꯦ ꯍꯟꯗꯛꯁꯦꯅ ꯈꯤꯇꯪꯈꯛꯅꯤ ꯑꯗꯨꯒ ꯈꯥꯖꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯀꯕꯛ ꯉꯧꯔꯒ ꯇꯧꯖꯕꯗꯣ ꯑꯗꯨꯒ ꯍꯥꯟꯖꯟꯕꯤꯔꯒ ꯆꯦꯈꯥꯎꯗꯨꯗ ꯍꯥꯟꯖꯜꯂꯨꯔꯀꯥꯟꯗ ꯅꯨꯡꯁꯤꯠꯇꯣ ꯆꯤꯡꯊꯣꯛꯄꯤꯕ ꯁꯤ ꯊꯝꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯕꯅꯦ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯑꯃꯗꯤ ꯌꯥꯎꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯕꯔꯞ ꯁꯥꯐꯝ ꯐ꯭ꯔꯣꯖꯟꯗꯨꯗ ꯊꯝꯕꯤꯕ ꯃꯩ ꯀꯟꯅ ꯂꯩꯈꯠꯄꯤꯕ ꯑꯗꯨꯝ ꯂꯣꯏꯔꯦꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯄꯦꯔꯨꯛ ꯊꯣꯛꯄ ꯍꯧꯔꯦ ꯅꯪ ꯊꯥꯏꯅ ꯁꯤ ꯄꯦꯔꯨꯛ ꯃꯃꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯆꯍꯤꯒꯤ ꯄꯦꯔꯨꯛꯅꯦ ꯀꯨꯏꯔꯕꯅꯦ ꯀꯩꯁꯨꯝ ꯄꯦꯔꯨꯛꯇꯨ ꯇꯧꯗꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯆꯥꯍꯧꯔꯗꯤꯕ ꯍꯥꯎꯒꯗꯧꯅꯤ ꯆꯩꯔꯥꯎ ꯃꯇꯝꯅꯤꯅ ꯄꯦꯔꯨꯛꯁꯨ ꯇꯥꯡꯉꯤ ꯆꯩꯔꯥꯎꯕꯗ ꯄꯦꯔꯨꯛꯁꯨ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯎꯕꯅꯁꯨ ꯂꯣꯏꯔꯗꯕ ꯍꯥꯎꯕꯅ ꯂꯣꯏꯔꯗꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯗꯕꯅꯤ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯔꯨꯛꯁꯦ ꯑꯗꯨꯝ ꯃꯇꯝ ꯅꯠꯇ꯭ꯔꯁꯨꯀꯣ ꯌꯨꯝ ꯃꯤꯁ ꯇꯧꯔꯛꯑꯀꯥꯟꯗ ꯌꯨꯝ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯤꯌꯣ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯣ ꯑꯗꯣ ꯉꯥꯔꯤ ꯊꯨꯝ ꯆꯞ ꯆꯥꯔꯦꯀꯣ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯕꯩꯕꯨꯗꯤ ꯍꯣꯔꯦꯟ ꯑꯄꯥꯝꯕꯒꯤ ꯁꯤ ꯃꯣꯔꯣꯛꯇꯤ ꯍꯥꯏꯅꯔꯛꯈꯤꯅꯤ ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯉꯝꯗꯕꯅꯤꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯔꯅ ꯍꯥꯎꯔꯦꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯍꯥꯞꯆꯔꯒꯦ ꯈꯨꯕꯤ ꯌꯣꯡꯆꯥꯛꯀꯤ ꯃꯊꯛꯇ ꯈꯥꯏꯅꯗꯣꯏꯖꯥꯠꯅꯤ ꯆꯥꯏꯗꯨꯒ ꯈꯨꯕꯤ ꯈꯥꯏꯅꯗꯣꯏꯖꯥꯠꯅꯤꯀꯣ ꯁꯤꯗ ꯂꯩꯖꯔꯦ ꯌꯣꯡꯆꯥꯛ ꯈꯔ ꯑꯃ ꯆꯥꯏꯖꯔꯦ ꯇꯣ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯑꯃ ꯆꯥꯏꯖꯔꯛꯑꯒꯦꯀꯣ ꯌꯥꯝ ꯆꯥꯏꯗꯕꯤꯗ ꯑꯗꯒꯤ ꯇꯣꯅꯤꯡꯈꯣꯛ ꯈꯤꯇꯪ ꯑꯃꯒ ꯁꯤꯗꯗꯤ ꯐꯣꯇꯣꯒ ꯚꯤꯗꯤꯑꯣꯒ ꯀꯥꯞꯄꯛꯄꯗ ꯌꯥꯝ ꯆꯥꯏꯁꯟꯕ ꯐꯖꯔꯔꯣꯏꯕ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗꯅ ꯈꯔ ꯌꯥꯝ ꯇꯣꯠꯁꯜꯂꯒꯦ ꯁꯤꯅ ꯈꯔ ꯇꯥꯠ ꯄꯥꯠꯀꯤꯅꯤꯅ ꯇꯥꯠ ꯄꯥꯠꯀꯤ ꯀꯥꯏ ꯌꯦꯡꯉꯨꯅꯦ ꯏꯁꯥ ꯏꯊꯟꯇ ꯁꯤꯊꯖꯔꯦ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩ ꯃꯊꯪ ꯄꯨꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯑꯗꯣ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯄꯁꯤꯗꯀꯣ ꯀꯩꯊꯦꯜ ꯀꯩꯀꯥꯁꯨ ꯊꯤꯡꯕꯅ ꯌꯣꯡꯆꯥꯛ ꯀꯩꯀꯥꯗꯣ ꯍꯥꯏꯗꯤ ꯈꯔ ꯌꯥꯝꯗꯤ ꯊꯝꯖꯅꯤꯡꯕꯅꯦꯕꯀꯣ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯕꯥꯏ ꯑꯩꯒꯤ ꯐ꯭ꯔꯣꯖꯟꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯁꯦ ꯈꯨꯍꯥꯎ ꯊꯤꯅ ꯍꯥꯎꯋꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯅ ꯋꯥꯠꯂꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯄꯦꯔꯨꯛ ꯄꯥꯝꯖꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯀꯌꯥꯝ ꯊꯤꯅ ꯍꯥꯎꯒꯦ ꯍꯥꯏꯕꯗꯣ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤ ꯃꯌꯥꯝꯗ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯈꯪꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯖꯕꯅꯦ